Myanmar amadi Kamjong border da lanjenarakpa Kuki sing jungle da saba thakpo phangdana wana khangnabagi video social media singda thadongnarakle. Imphal dagi kilometer taraga mapal khakta satlaga leiba K Poland High School da Kuki singna kem saduna leibagi video footage social media singda thadongnarakle. Victim singi damak thong launa hangduna thamle haina KCP PWG na phongdorakre. Qnet Communist Party PWG na thamkiba final report aduda Qnet Noida Sector 143 online telephonic business ase scam nate habase report aduda pankiba laite kopna thamkiba warol adude upline sing aduna Manipur da thoraktuna mahaki downline sing aduga ningthijana lebak macha na pau phauna duna legitimate claim amasung illegitimate claim khandok minaduna wakhal taminabiu haikibane hauzik su victim singi sangjafam lup asida thonglauna hangdun thamle haina KCP PWG Unification ki PRO singkhai ngan bana thadrok zero lamana haide zero lasina hai investigation matung da lup na miram da lairiba angang sing dugi mama mapa oibi sing kauduna numit humni gi manung da miram da laiba masa sing bu kokthokuna lup ta sinabiyo haijaki adubu miram da lairiba angang sing aduda mama mapa sing asina lup ki custody da lairingai da contact tauna bohona bada masa sing adugi mobile sing switch off laiki khara amana sim card sing adu sindoklaga leiramba thengna ki mama mapa sing na pau phauna na bohona bada fangdabana maram oiraga lopki custody da leiriba ningtam thagi ayingba sikhallaga ahal oiraba oirabi mama mapa sing adubo miyoibagi minungsi yenglaga mayumda halankhiba matamda non judicial paper singda macha oiba oibi upline sing adugi maming palladuna upline aduna loksilamba sel kanglon chumna handopiyo niyam chumdragana handopigano haina iraga mama mapa sing adugi khuyek witness hapaga che sing aduda copy lahokhe masita lupna thamjaningba wafamdi miramda leiriba macha sing aduga lopki custody da leiriba ahal oiraba mama mapa sing asiga pau phauna bangamdre haibagi maral ahal oiraba mama mapa sing da tainagadra haiba wahang ase leibak miyam da hangjage nakala maromda victim amatana investigation manungda lup asida pau phaubirakpa leite aikhoina pau phauna naba hona jabusu ngamkide final report thamlaba matung victim association ga karimata tanaramde haiba wafam adude haibigano haina zerolosina makha taragle social media da lamda masida leminariba kanglop anigi marakta nungsinadana amadi kanagomba miyoi natraga imung amagi ijat lekha taga tapa maongda post thagatleba page group admin sing amasung social media handler singi matakta chief minister na akanba warning tawkhre Loktak Pata LDA gi ayaba yauduna thabak amata tawdanaba lengak na khangankhre Loktak Pat amadi masigi masamareng oriba wetland sing the government gi akangnaba department sing agency sing cooperative society sing amadi NGO sing na Loktak Development Authority LDA gi ayaba yauduna Loktak amadi masigi masamareng oriba wetland sing da makhalamata program amadi activity sing tawdanaba chief secretary Prasan Kumar Singh na thasigi kun kamathoida zero lama thoktuna khangankhre chief minister na share tuna thasigi taramari da joint meeting ama pangthokraba matung lenga ki maikaidagi order si thokibani chief secretary ra thokiba cherol dana karigumba LDA gi ayaba yaudana Loktak Pat amadi masigi masamareng oriba wetland sing da thabak thoram paikhalamba thengnarabadi mari lenaba administrative secretary head of department natraga responsible functionary singi mathakta sabsaba action logani hairi drug seasonaba nupi yauna miyoi tara manga police na phare ngarang north AOC area dagi mayai kaba nisa saba amadi yon bani haina singnaba miyoi tara manga Manipur police na phagalaba matung makoibu rehab center da thajankhre drug chaba amadi yonba sing leire haibagi akangnaba paw ma phangbadage Manipur police ki akhanaba team ama ngarang north AOC area da changsinduna thi humbagi thabak chathabada chingnaba miyoi tara manga pharaga wahang pahong chathake miyoi tara manga adugi manungda nupi nipana amasung nupa taret ni makoidagi drug ti phangba ngamkhide adubo makoi sing drug seasonabani haiba khanglaba matung makoibu rehabilitation center da thajankhre hairi